State asida paikhatliba project singi matangda Prime Minister Narendra Modi ga Chief Secretary Onabaki Sorgangasi video conference ki kuthangda wari sanakre. Congress ki MLA khara BJP da punna changlakadawre haiba wafam yumpham yaudabani kana kanano maming piyu haina Sagolban Kendra gi MLA RK Imona phongdokhre. Amadi yaksang kumai ngasidagi haukhre lekai lekai da yaksang sports pangthoknanaba kangladagi mai longnakhre. Kurumjari ISTV Manipuri pau miyang tabiriba pumnamakpu taramna oksari hauzik mapung oiba pau. Center government amadi state government na paikhatpa maru oiba project sing yangsinnanabagi pandamda Prime Minister gi proactive governance and timely implementation pragati gi saruk ama oina ngasi Prime Minister Narendra Modi ga state singi Chief Secretary singi video conference pangthokre. Ngasigi video conference aduda Manipur gi oinasu Chief Secretary Onabaki Sor amadi mari lenaba department singi official singna saruk yakhi. Prime Minister Narendra Modi na Manipur yauna India da lairiba state singi makok thongba singda Digital India gi makhada land record ningthina thamnanaba district sing semgatpa National Leprosy Eradication Program gi makhada India da leprosy laina lehandaba amadi tongan ba business sing paikhatpa yaba thabak sing paikhatnaba pautak pikhi. Video conference loiraba matungda ISTV News ka akhanana unaba amada Chief Secretary Onabaki Sorna Manipur gi oinasu land record sing computerization tawthokpa state asigi oina hojik lairiba district ki makhada service ahum lairibasi kuncha manga da hengat hananaba honari haina phongdorakhi. Maru oibadi Manipur gi land record computerization asi yawi land record computerization si Manipur da khara loshindari तो the land record se amana Belly gi district mari khakta da land record se marona laibani ado bo khoi gi se survey gu ma taw khara taw bodagi khar losin da yauri ado Prime Minister na hai se land record computerization se losin ba aduga digital format da hariba recording se public da phangan ba adu masingu wafam yauri sida natana atopa issue amada na ngasai gi district project ki makha da ngasai service electronic service mayam singsi phanganaba du wi wafam yauri Manipur da hoji phawda service ahum koina piu ahum di phangale madu khoji kuntra manga phawda first week of April da henganaba du gi thorang laire aduma yam kana service ki matang si Prime Minister na pali sinata bada ahum subadana ngasai gi leprosy gi eradication program si matang khanai Manipur da su zum makoina hojiki leprosy ki case 10,000 population leibada detect tawse amadagi tana leiba dugumba state ama oin oi ate state ate 1 per 10,000 di hen busu yauri Laibak asigi Prime Minister Oriba Narendra Modi amadi state tonga state sing Chief Secretary amadi tonga official sing yauna khana khiba ngasigi pragati gi matang da tawkhiba video conference adu tonga state sing mari lenaba wafam sing Manipur da huji lairiba tonga project sing nataba top department sing wafam sing khana kharabachu adu nataba tonga major project maruina lambi thongi India gi tonga laibak sing da pakhaliba tonga project sing amadi public grievances sing asi kamani handle tawgadagi haiba wafam chu ngasigi video conference da tonga official yauna khanage ISTV News kidama camera person tomgal oina na pawdon tariba noreningom Congress ki MLA kharana BJP da punna changlakadawre haiba phongdorakhiba du yumpham yaudaba wani chumlagana kana maming piyu haina Sagolban Kendra gi MLA RK Imona paumi singdang asi phongdokhre wafamasi Sagolban Bijay Govinda Lairenjam Laikai Keli Makhong Community Hall Sangaba Masung Mabudau Mantri Laikai gi nauna semgatpa gallery yawba lampak ama ngasi miyam da khusinabagi thoram da phongdokhibani Thoramadu retired lecturer Dr. A. Brajakumar Ward number 7 gi member K.S. Ranjit Dr. B.R. Ambedkar National Awardee S.I. Subadani na singba miyoi kayasu saruk yakhi RK Imona makhata na phongdokhibada Congress manungi oiba wada khudong chaba lauraga pangang da ngangbasi matik mayai chenba party amagi lisat nate oiroidaba wafamda yumpham oiraga wangang gano haikhi Sometimes party manung da nungai na su dum yok pi ai natraga koi mu manung da su nungai na dum yok pi ai madu mang nei ka keno tawraga masi akoi Congress party bu blame tawraga MLA sing keno tawrani habise masi statement si masi aram rin lawi
ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯅꯤꯡꯗꯦ ꯑꯩꯈꯣꯏꯅ ꯇꯥꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯁꯤꯒꯨꯝꯕ ꯁ꯭ꯇꯦꯠꯃꯦꯟꯁꯤ ꯌꯥꯔꯒꯗꯤ ꯄꯥꯔꯇꯤ ꯑꯇꯩꯒꯤ ꯂꯤꯗꯔꯁꯤꯡꯅꯁꯨ ꯉꯥꯡꯕꯤꯒꯅꯨ ꯃꯣꯏꯅ ꯌꯥꯝꯅ ꯁꯤꯒꯨꯝꯕꯁꯦ ꯁꯣꯔꯁꯦꯁ ꯆꯨꯝꯃꯦ ꯍꯥꯏꯔꯒꯗꯤ ꯃꯃꯤꯡ ꯄꯨꯊꯣꯛꯄꯤꯔꯛꯎ ꯑꯩꯈꯣꯏ ꯊꯤꯟꯗꯣꯛꯄꯤꯔꯛꯀꯦ ꯑꯗꯨꯒꯨꯝꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯀꯣꯡꯒ꯭ꯔꯦꯁꯇꯒꯤ ꯑꯗꯨꯝ ꯊꯤꯟꯗꯣꯛꯄꯤꯔꯛꯀꯦ ꯃꯣꯏꯅ ꯑꯗꯨꯒꯨꯝꯕ ꯌꯥꯎꯏ ꯍꯥꯏꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯂꯩꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯊꯤꯟꯗꯣꯛꯆꯔꯒꯦ ꯃꯣꯏꯒꯤ ꯀꯣꯟꯗꯣꯡꯕ ꯍꯦꯛꯇ ꯑꯗꯨꯒ ꯆꯨꯝꯅꯒꯤ ꯃꯃꯤꯡ ꯄꯟꯗꯅ ꯊꯨꯅ ꯍꯦꯛꯇ ꯂꯥꯛꯑꯅꯤ ꯀꯥꯏ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯌꯦꯡ ꯂꯥꯛꯑꯀꯥꯟꯗꯅ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕꯤꯒꯅꯨ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯉꯁꯤꯗꯒꯤ ꯍꯧꯈ꯭रे ꯃꯤꯌꯥꯝꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯅꯈꯤ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯒꯥꯔꯤ ꯈꯥꯝꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯈꯤ ꯑꯃꯔꯣꯝꯗ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯅꯔꯤꯕ ꯃꯤꯌꯥꯝꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯄꯨꯂꯤꯁꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯈꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯄꯥꯡꯊꯣꯛꯅꯅꯕ ꯀꯪꯂꯥꯗꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯃꯩ ꯂꯧꯅꯈꯤ नुमिदांग वायरम था मसक उरबा मतमदा लेकाई लेकाइदा यावसंग मई थारबा मतुंग आंगांगसिंगना युमथोंग खुदिंगदा चंगदुना नाकाथेंगबा चटनखी नुमिदांगदा मफम कयादा थाबल चोंगनखी यावसंग कुमई मनुंग मार्च कुलहुमदोइदगी कुनमंगा फावबा कंगलागी गेट अहुम हांगनी हाइना स्टेट आर्कियोलॉजी की सुपरिंटेंडेंट के दिनमनी सिंगी चेरोल अमना हाइरी NGO सिंगी मेंबर तरा तरा कंगलादा एंट्री फी यावदना गेट अहुम असिदगी टोर्स की मैरा लौननबा संगबा यागनी गेट अहुम असि हाइरिबे नुमिसिंग असिगी अयुक पुंग 8 तगी नुंथिल पुंग 4 फावबा हांगनी विजिटर सिंगना गाड़ी लाउड स्पीकर सिजनबा यारोय अमसुंग कंगलागी असेंगबा अदु ngakna मखोयगी खोंगसत अदु शांति ओइना चटपियु हाइरी मणिपुर सरकार अमदी भारत सरकार का सस्पेंशन ऑफ ऑपरेशन तौनरीबा कुकी लालहौलोप KNA अमदी KLA की कादर सिंगना इम्फाल ईस्ट की मनुंग सनबा नोंगसुम खुल की प्रजा सिंगदा अकी अखंग पिरकपा अमदी मणिपुर सरकार ना मतिक साबा थौरांग लौखत्तबबु यानिंगदबा फोंदोक्तुना ngasi ayuk pung 6 tagi nungthil pung 5 fawba pung 12 gi chathariba इम्फाल सगोलमांग लंबी की बनना लमदम अदोम की महौसा की पुंसीदा चाउना अकाइबे पिख्रे बन सौगटपा मियोइसिंगना लंबीदे थोरक्तुना अचत अवोक सिंग थिंगबगी थबक चथखी मियाम की अपाम थबक सिंग सरकारना पाइखत्रिबे फावबा खोंजंग कया चंगसिनगनी हाइना JAC की मियोइ अमना फोंदोरकली माइकैदगी खोंजंग क्या संचलकांदा इरकबे खोंजंग क्या संचलने कोई गवर्नमेंट माइकैदगी जब जाबा रेस्पॉन्स मपी दि फावदे कोई मखाताना खोंजंग असि बरि लेनबा कुइंग कोई लाइन लौना जरे कोई चपचाना कोई खोंजंग असि मखाताना संचलने सस्टेनेबल डेवलपमेंट गोल 16 की मतंग दंगसी MU दा अवांगनोंपोक इंडिया की ओइबा खननैनबा मिफम पांगथोख्रे अवांगनोंपोक इंडिया दा लैबा NGO सिंगना मणिपुर यूनिवर्सिटी का पुंदुना यूनिवर्सिटी असगी कोर्ट हॉल दा पांगथोखिबा खननैनबा मिफम अदुदा चीफ सेक्रेटरी ओनब किशोर MU की प्रोफेसर अमर युमनाम अमदी ह्यूमन राइट्स अलर्ट की डायरेक्टर बबलू लोइतोंगबमना सिंगबा मियोइ सिंग मरु ओइबा मियोइ ओइना सरुक याखी अवांगनोंपोक इंडिया दा लैबा स्टेट 8 की NGO लुचिंगबा सिंगना सरुक याखिबा खननैनबा मिफम अदुदा रीजन असिदा मतौ करमना तुंग कोइना तंगदु लैताबा फिबमदा लहनबगी मतंगदा तोंगान तोंगानबा वाखलोन सिंग पुथोक्तुना खननैनखी बबलू लोइतोंगबमना मिफम असि करिगिदमक पांगथोकपनो अमदी मिफम असिगी पांदमना करिनो हाइबगी मतंगदा वाफम कया फोंदोरखी Next 15 years da akoi the peaceful and inclusive society ama built over yagadage habidugi adumain tawba cherol ama madugi strategy paper ama akoi kari kari tawba tai habisi akoi honajabani manipur da very often akoi upai leitre en sum leibe mahota kainom di honasi habise internationally accept tawraba framework ama sijinnaraga kamain tawdana akoi da santi leiba tangdu leitaba amadi tung koina chatpa ngasigi wangak natabada tung koina chatpa adugumba nena taba punsirolama kumaina lakpa yagadagi habudi matangda khanajabani
Uripok Kendra Semgat Sagal Lupna Ahanboina Putokpa Mitei Thavanda Yumpham Oiba Calendar Ama Fomagaloinana Miui Satrukta Pension Gi Sanpham Yantoki Ngasi Lamphel Sana Kaitel Community Hall the Pangthokpa Thoramaduda IMC Ward Number Mangagi Ward Member Santos Mangang Semgat Lupki President Laisang Themning Them BJP Uripok Kendra Mandal Gi President L Punyachandra Maitei BJP State Ki Convener W Ibom Chana Singba Miui Kayana Saruk Yakhi Santos na Fongdo Kibeda, Ward Number Mangagi Manungda Laiba Sarkar gi pension Pangbaya Araba Mioi Kaya, pension Pibeda Yarok Tabadegi, Akanaba Kongtanga Silokatuna, Miam gi Matengaloinana, Lukrabi Amadi, Soinarabi Singda, Ta Amada Lupa Sahum Sahum, Ahal Oirabe Singdana, Lupa Sani Sani Pibeni Haiki. Sina sagi tiga cara kahai dari 1 number 5 sida handicap adagi widows adagi oles biar apa macam se hambir pengam daba hangam lagi masih lagi donor macam apa itu saya dosa donor macam sina hai kalau apa maten pambir apa tu ga ini sagi punya adagi hafsa raga hai riba government na TV drama sih saya ini site dia sih itu sebab Universal Friendship Organization Sajal Academy Imphal East Zone 2 gi tarama palsuba raising de ngasi Bamon Kampuda pangthokre thoramduda nahakpam Indrajit MLA Biswajit Bamon Kampu Jila Parishad ki member Golmai Kasungam Kangla Pau Pauk gi editor P Ibo Chobana Singba mioi kaya susaruk yakhi En Indrajit na UFO na lauriba thaudang thagaladuna apunbagi saktam sagatpada organization asina achauba thaudang laurakani habegi thajaba thamki Ngasigi Thoramaduda UFO Central General Secretary Mainam Moribana Lamdam Sigi Mang Kraba Taxi Kasi Hanjinaba Amadi Tangdu Laitana Lehanaba Hotnabatai Haiki. Oliver Thoram se we Taragama Palak Suba Mapok Kumon Thoram Batale Sigi Kumon Thoram Bangtokoni Maruiba when the Bangtok Bigi Hapamba Koi Malemsi Lal Tegairo in a Gasemba Malemoiva. Lal Yaudo Malaya, Koi Seminasi, I began upon the Sigi Toromasi, Pantoponi, Maruina, Mankraba, Quigi Taxicasi, and the Lanabona Minaba, Amadi, Koi Manga, Pankraba, Quigi Langax, and Amadi, Wayne Tauta, Adu, Quigi Cheeks, High River, Punamoxingasi, and then Lavatunga, a Koi Tangdu Laitana, Ontang, Levia Rabati, Habiti Wakalunda, Quina, Sumatoromasi, Pantoponi, Maruina, Koi. Ipai pu lai krabai ipai pu sing na thanbiram ba koi gi lauri yum phama se koi hanjana na ba koi khudi mangna banamina si haiba okhalon do kunyam da hanjari Iramdam Imagi Apunba Khorjailop Ima Khol Awang Posangbam gi tara marirak suba mapokumon thauram ngasi lamnyan masanglen da pangthokre thauramadu JN Dance Academy Imphal gi hanagi Vice Chairman Professor Nomaitem Tombi Singh Manipur University gi Manipuri Department ki Head Nahakpam Aruna Devi amasung Ima Khol gi President Dr. Singangbam Chandrakala susaruk yakhi Lup asigi sahi gi oina puthokpa se phong irau khol release tawbagaloinana saknai raba aiba ngairangbam ivohol singda sumang kumai gi saknai raba khorjairoi lisingani tarataruk haiba mingthol piduna ikai khumnaba utki Tongan Tongan Balamde award Panglakraba, Lastram Birendra Kumar, Kuraizam Nimai Soron, Kangenbam Ibeton B. Debi, Kwairakpam Sunita Debi Amasung and Chandrajeni Debi Nasingba, Miui Singbu Taram Oki, Loinana, Lairik Taruk Amasu, release Tauki, Taramduda, Lastram Birendra Kumar na Haikibada, Maitei Asikana no Takpada, Maitei Pangal Suyauri, Ariba Maitei Pangal Suyauri, Maitei Sahityada, Maitei Pangal Su, Zauna Mating Pangli Haiki. Karagano Maitei City, Maitei Denete, Maitei Bakan Jori, Maitei Lona Mamaro Loiba, Muslim Jati or Vasu, Maitei Panganya, Tauibadan, Equi site to the, Loco site to the, Maitei site to the, Ariba site to the, Matei Pang say, Maguzu, Maitei Pangay, Sauna, Sarupiari. Kumbi Municipal Council gi Ward Number Mapan gi lambi pakthok chawthokna bagi matang da thada khiba senpham ga sem liba maonga chana daba kaya leire athuba matamda asengba asumba du miyam da khanghan ga dabani haina Kumbi da pangthokpa mifam amada United Welfare Association Kumbi gi convener KS Laxman na phongdokre khenariba amount si koi yamna asoba amount na mawibna masi kaigumba asengbo ermagadi koi praja singi waloriba amount sing asi na semba yaba koi development to yaba me amam leibna mar muiduna koi asengbo pami
Moirang Kendra gi manung sanba khoyangbam oirangthem laizubam laikai gi ayang laima apunba nupi lupki ahan ba mapo kumon thauram ayang laima community hall da pangthokre thauram aduda ICM gi director K Joy Chandra assistant professor Dr Mairenbam Khelena Devi yauna mioi kayana saruk yakhi Khelena Devi na haikibada lup asina puksel sengna mating laina thabak thauram kaya pangthoktuna miyam gi afaba thabak kaya taurakani haibagi thajaba lai phongdokhi Yamna success oyong barang da natana natni musumata ni musumata ni example oyna wana da yamna da oyana nati example ni mo oyaka so nati yamna tumpona athoke ISTV network ki service provider ama oriba Nauram Thongda leiba King Cable gi meter samarom sangba flyover the puba cable line sakhang da besing nangarang kakthatlaga huran khre cable huran khiba mioi singi mari makhong piba ngambada King Cable na lupali sing manga pigani hairi asigumba cable line kakthatpa amadi huran bagi thabak asi matungda tawdana ba khangalakli Additional SP Law and Order Dr. Ibom Sana Lucingduna Imphal West area da leiriba restaurant sing ngasidagi niyom sumna ayaba yauna hanglibra haina akanba drive chathakre district asigi tongan tongan ba mafam sing da leiriba police station sing nasu drive asi chathaki restaurant sing ayamba sing permit pairam da bagaloinana kadai dagi lawgadagi haiba phawba khanglam khide mari leina badagi permit lawduna darkar oidaba partition sing lokthokduna restaurant hangnana ba khangalam khi Makhatana drive asi chathakigani hairi Apunba matam isai kanglop amik Bisnupur center gi marirak suba mapokumon thoram ngarang Bisnupur bazar public park ta pangthokre thoramaduda ningthaukhong municipal council gi chairperson K Mani amik Bisnupur district ki president Salam Tomba amik ki working president Dr Hamom Nabasu saruk yakhi chaknairaba saisakpa amadi music director singda kudol potpiduna ikai khumnakhi Anal Students Union gi Foundation Day Thoram Indo Stadium Chandel Headquarters ta pangthokre thoram aduda MLA Victor Nunglung DC Chandel Robert Singh Khetri mayum su saruk yakhi tongan tongan ba nat ki oiba thoram kaya su pangthokhi PMGSY gi makhada sana kaithel dagi laisan phawbagi lambi semliba asida toina ayat apan piduna sinmi sing phabagi thodok chathabagi thawong bungpi sana kaithel area Peace and Development Committee na yaning da bafongdokli tha sigi ahum ge ayu pung tara mathoi makhai taba duaida khulai paiba singna truck driver ama phajinduna puba thangba ngamloi daba demand tawki area sigi chakhat thorangi thabak paikhalakpada mifa mipun chathaduna apan me piri basi laibak thibani masina tangdu laitana lairiba mafam asigi mahoksagi punsida akaibe pigani matungda asigumba thabak thoram sing chathabidana ba committee asina mari leinaba singda appeal tawri Tamil Phurup ki maru oiba kumhai oriba Firewood Festival gi aroiba numit ki mai mathakta chatpa moredasu Tamil community gi mioi singna pangthokre thoramaduda yumthang nariba Myanmar gi mioi kaya su laktuna yengki Ngasi ayuk pung mari makhairom taba matamda NSN IM ni jingnaba singna ziri dagi kwamana puduna Imphal tamna thorakpa gari ama nungba police station gi manung sanba santi khunau dagi kilometer mapalom chatlaga laiba mafam amada mai tharamle gari dugi driver amadi handyman di asoi angam yaudana nanthoragle hairi Langthabal Singkha Youth Club na sinduna tara taruk suba youth camp kam cultural program ngasi dagi Langthabal Singkha community hall da hokre tangdu laitaba puraknaba chawkhatpa amasung amato oiba haiba pandamda numit mangani pangthoktada ba thauramasigi hawdokpada MPCC gi level cell gi vice chairman Mutum Dinesh Langthabal Singkha gi khulakpa ke Tomba Kabui Standard Robert Higher Secondary School gi principal PS Landhoni susaruk yakhi Landhoni na naha singna thaksi khasi laina tungi aphabami amamam oinana ba hotnagadabani haiki M Dinesh na khunai ama chawkhatna ba hotnabada nupi singi thodang chawi politics yaudana chawkhatpa purakpa ngamloi mi amana thabak ama tawbada mahaki mathakta saibagi hainabi thadokduna tawriba thabak adu pukning thogatpa tai haiki imung lodhawa ke je chawkhat ke haiba taragidi akhoi machen hanan nusiba pamtunja amana amo bundaraga jingkha jungai
amana ama hunaraga yum amaga yumna ba ama hunaraga hunaraga unity ko unity like the from the my pa ko sino aduna unity mo ko kya taraga ko hana loina bam chane kari loina doino thamoi mo se kunana awana share ko ma thajana bala hago thajana nuchina unity dina once unity la ko taraga di crime jo peace adu la chane peace like taraga di there is a progress sakut pa sudis ki kam ya mo progress la do but the foundation of progress sakut pa development hai se unity ne unity ko mai ko kya hai nuchina baloina ba sikatana sinatana laina natra nomaina natraga napuwa kuna unity ko sumong Yausang kumaine lakpada CPI ML Liberation Manipur State Committee na Manipur miyamda yaipa paujel pirakli masugi kumai asina nungaiba ing tappa purakpo oilasanu hairi Bisnupur Police Commando Taruk Suba amasung Kuntra Taruk Suba Assam Rifles ki apunba kangbu amana Kumbi Tera Khong Primary Health Center manaktagi UNLF ke Lance Corporal ama thasigi tarama palda phare hairi Police ki PRO gi serol amana phagat labamiyo asigi maming Khangemba Binod Kumar sahi kuntra manga apokpa lai khidraba Binoy Kumbi Kaithel Khaidem lekai degini hairi Amaromda thasigi kunda Bisnupur Police Commando na nupi police yauna Moirang Patlau area da asat awok sing sek tobada Kanglai Park National Revolutionary Front kauba sakhangdriba group amagi nupi member ama phare hairi phagalaba nupi sigi maming athokpam ningol thoksom ongbi thaibema chahi kunthra mari mapurabe lai khidraba naubi ningthau khong awang khunau dagi haujikna ithai khunau de laibani mangondagi lup asigi demand letter ahum phangle hairi All Manipur Entrepreneurship Association ki kangbu ama China amadi tongan ba mafam singda chatuna karam ba trade ta entrepreneur ama oina thabak tawba yabage habadu yangsin bajat kadawri hiramasigi matangda association gi wangang loi amana ISTV da wafam kaya thamlakli Tribasina akoi Chennai border oiriba Ruli town amadi Thailand gi oiriba Mesota chatkani adon khamadura karam ba business sing lairi moisin gi karam ba production akuga dil to yagani karam ba moi material sing oni lorga kamai sin ba yagadage habidi tangda ko tin basakna Headquarter IGR South ki makhada Kuntarak Suba sector gi Taranithoi Suba Assam Rifles na thasigi taramapalda Kharo Khulen village da waiting set ama sanga khre waiting set asina Kharo Khulen gi akoibada leiba Kuntara mari gi praja singna mamangda ahangba mafamda ngaibagi khudong zadaba kaya mayok naramba adu kharadi hantha halagani Assam Rifles na paikhatliba khongthang asibu praja singna thagalakhi hairi Red Seal Division gi makhada Loktak Brigade ki security force singna lemna layeng bagi camp ama lamdang mai khuldang asi pangthokre camp asida akoiba khulgi yauna mioi chama humphuni thoirom layeng baga loinana hidak langthak singsu lemna pikhi Hauzik sanabagi pau Yausang Sports Haibasi International ki thakta sanaroi puthokpagi haurakpham amani haina Manipur Olympic Association gi Associate Vice President NG Nongyai na phongdokre Yausang Sports na sanabagi ihauda piribe ithilga mari lenana ISTV ga akhanana unabada Manipur Human Rights Commission gi hanagi members oiramba NG Nongyai na makhata na numit mangani gi oiba Yausang Sports asina khunai asida lairiba mipum khuding makta pungning haksang amadi thawai semgat sagat hanba ngamgani nungsinaba taksi khasi piba laibak asibu nungsiba pokhan bangamgani haujikti sports haibasi education oire sports haibasi mioibagi hak amasu oire sports policy ama lairiba asida yausang sports asisu thoksil asida mami tahanba matam oire sana khonabagi kanglon sing chumna pangthoktuna afaba sanaroi puthokna bahonasi kumhai asida kai henna paisa changhanbagi mahutta inkhalak liba naha singna sana khonabada mai onsilasi haiki pangthokna Hai Oxingi Numangani Sports Festival Sina Manipur de Leriba, Singamushu, Tam de Leriba, Nipun Kutingu Mayam Singsi, Saru Yaduna, Nusinaba, Tenbang Nava, Taxi Kashi, Adegi Lamchat Sajat Samgatpa, Muibegi, Body Mind, Amasun Special, Sangaladuna. Raja sida Santi Purpa Gangari Haibisi Ayake Soba
थाजबा अमने अदुन हौजिकती स्पोर्ट्स से एजुकेशन की सरुक अमा ओइबगा लोइदना मियोइबगी हक अमने हाइना लौब यारे यूनिवर्सल डिक्लेरेशन ऑफ ह्यूमन राइट्स इंडियन कॉन्स्टिट्यूशन अदो ओलंपिक की फंडामेंटल प्रिंसिपल स्पोर्ट्स की अचौ मफम अमा कंदुना लैरे अदुन हौजिक पांथों लेबे स्पोर्ट्स से नियम चुमना पैसा चंगदना लाउड स्पीकर अखोई मफम चाना सिजनदुना स्पोर्ट्स हेन एक्सपेंडिचर तौदनबा अखोई होनमिनसी यावसंगी स्पोर्ट्स से अंतर्जातिक की हौजिकती सानबगी पुथों सानरोई पुथोंनबगी हौरपम अमसु होइबगा लोइदना ओलंपिक मुमेनबगी सरुक अमने हाइना अहाना लौजनिंगी थासिगी तांग कुंतरेतगी कुंथ्रामाथोई फाउबा उत्तराखंड की हरिद्वार पांथोकदबा 15 सुबा सब जूनियर नेशनल वुसु चैंपियनशिप 2015-16 सरुक यारुनबा मणिपुर की सानारोई ngasi खुमलंपाक मेन स्टेडियम दगी वुसु एसोसिएशन ऑफ मणिपुर की जनरल सेक्रेटरी एम बीरमणि ने लमथाखरे मणिपुर की टीम असिगी तालौगी नुपी की मैनेजर ओइना एस जयदेव शर्मा अमदी नुपागी ओइना एस देबान अमदी सांसौगी मैनेजर ओइना नुपादा ए इराबंत सिंह अमदी नुपी की दा टी एस बिनापति देवी ने ओइरी टीम लीडर ना वुसु एसोसिएशन ऑफ मणिपुर की ज्वाइंट सेक्रेटरी लुनथांग वाइफाई ने ओइरी सही खुदिंगी यावसंग कुमई मनुंगदा मोरेदा पांथोकपा यावसंग स्पोर्ट्स ngasiदगी हौख्रे कुनिथोइरक सुबा मोरेदा पांथोकपा यावसंग स्पोर्ट्स मीट असिदा लमदम अदोमदा खुंदामिनरिबा तोंगान तोंगान बा कांगलुप की मियोइसिंगना सरुक यादुना अथोइ अहेन तानरी अहानबा कंगलैपाक थांगता सांगदमनबा ngasiदगी कंगलैपाक स्टूडेंट्स एसोसिएशन ना क्वाकैथेल थोंगनावजम लैकाई डेवलपमेंट एसोसिएशन गा खुसमनदुना क्वाकैथेल थोंगनावजम लैकाई कम्युनिटी हॉल दा हौख्रे हौदोकपगी थौरमदा बीजेपी पाछोई मंडल की स्टेट काउंसिलर सीएस बिजोय एसोसिएशन की वाइस प्रेसिडेंट इबोबी वर्ल्ड थांगता फेडरेशन की प्रेसिडेंट एच प्रेम कुमार सिंबा मियोय कयाना सरुक याखी एसोसिएशन की वाइस प्रेसिडेंट इबोबिना येलौंगैदगी लेजरकलबा मसाना सिबु योखतनबा चैंपियनशिप असि पांथोकपनि हाइखी सीएस बिजोयना लमदम असिदा नुपीसिंगी मथक्ता चथरकलिबा मियोट मिनै कया सिदगी मसा ngakthokjanaba थांगता असि एजुकेशन की करिकुलम अमा ओइना याहनिंगी हाइखी हाइजाबा माने एदोमिना लौबया ओइदा नसागी सेल्फ डिफेंस अमनि अदो आइना हाइजनिंगदि मसिगी थांगता मणिपुरी ओइना मसे अयाबा स्कूल सिंगा कंपलसरी बुदी ओइरे है अदु फतना मसी पांथोकदुना तौई मसी कंपलसरी नि खालगा मसी पेर अमाउंट दसु तकाई फतना हापीरगदि ngasi मणिपुर की तुंगा होइबा इसासिंग अमदि तुंगा आइकोई मणिपुर की दमकता मसी की तुंगी दमकता इसासिंग सेफ साइड ओइगनि ने खंजै इम्फाल एरिया दा सानफम लेतबना मणिपुर की सानरोई सिंगी परफॉर्मेंस हंथरकले हाइना ईस्टर्न स्टूडेंट्स क्लब नोमैबुंगी सेरोलमना हाइरी हौजिक इम्फाल एरिया दा लेरिबा कांगजैबुंग अहुम मपाल कांगजैबुंग मनुंग कांगजैबुंग अमसुंग हप्ता कांगजैबुंग लेरिबा असिदा मपाल कांगजैबुंग दी टूर्नामेंट खक्तगी अयाबा पीबना प्रैक्टिस तौबा फंगदे कंगलागी मनुंग कांगजैबुंग दी सानबदी लाइरदना चंगबा फावबा याहंदे हप्ता कांगजैबुंगसु मेला ग्राउंड ओंथोखिबना पोलो सानबा फावबा फंगखिद्रे इम्फाल ईस्ट डीसी दा कयारक हाइजरबसु अयाबा पीदना लैरी पोलो क्लब अमसुंग प्लेयर्स सिंगी येंगलगा हप्ता कांगजैबुंगदा अथुबा मतमदा पोलो सानबा याहनबियु हाइरी नोंजु था लाक्ट्रिंगैदा सगोल की सजिक ताफम पिबिनबा चिंखै हुनबा पोलो क्लब ना गवर्नमेंट की पुकनिंग सिंसिल्ली नोंजु था मतमदा सगोल सिबगी चांग असि अदुकी मतिक यामना वांगी मसिगी मरमदी सगोल की सजिक साफम पाट अयाम्बा इसिंग थुमजिन खिबा लबुक लमहांग खुदिंगमक लौ उसिन खिबना सगोल सिंगना सोरोकता थोरक्तुना फता हौदी प्लास्टिक ना सिंगबा चासिनबा लंबी की एक्सीडेंट सिबगी थौदो कया थोकली मणिपुर लाइरिबा पोलो क्लब अयाम्बा इम्फाल एरिया दगिनी सगोल अयाम्बा चादा मरफुदी इम्फाल दै सगोल सिबगी थौदोक असि थोक्तनबा गवर्नमेंट अमसुंग पोलो एसोसिएशन सिंगना मियेंग चंगबियु हाइरी सिटीजन्स क्लब मोइरांगना सिदुना अहानबा स्टेट लेवल नॉकआउट 5 men aside ओपन फुटबॉल टूर्नामेंट ngasiदगी टीम 13 सरुक यादुना ओक्सोंगबुम बीरचंद्र हाई स्कूल की ग्राउंड हौख्रे
ngasi sanakiba ahanba matchta Rion Moirangna Brinton Senpangjarbu ama sinoda ani suba matchta KBC Moirangna YDSA Moirangbu ani amada maithibe pikre makhatana sanabagi pau boyai ningthaujamdagi phangbigani Thagachari ngasigi sanabagi pauda journalist sports All Manipur Working Journalists Union gi screening committee mawng marin tadre sahi asigi taruk suba journalist sports meet PIB defense wing gi PRO Ajay Sharma matawkaramna sports meet asida saruk yari bano malhanbagi thabakchi tolaga yamna sengna journalist ama oibagi sanabida sumda pangtholabadi hena afaba khongthang oigani Amaromda All Manipur Working Journalists Union recognize tawdaba farm gi meoisu saruk yariba asisu laibak thibani masina committee gi karamba sana kanglono Sports meet asigi ngasi ahoba numit ki sanakiba volleyball final da ISTV network na beginners team bu set ani amada maithibu biduna champion oikhre ISTV gi ahanba match da sana laipapu set ani sinoda maithibu piramlaga semi final da Impact TV bu straight set 2-0 da maithibu biduna final sanglakhibani final da su ISTV network na beginners bu maithibu biduna volleyball masana gi champion oikhibani Sports meet asigi nupa gi discuss throda network asigi news reader and Kumar jina ahanba amadi joint editor and Phillips na ahum suba taki nupa gi 100 meter race ta su and Kumar jina ani suba nupi gi 100 meter race ta network asigi news reader Prem Rose na ani suba position taki KSA Sports Kangleipak Student Association Sinduna Sahi Kudingi Leptana Pangtokpa Sahi Sigi Manga Suba Kanglei Mega Sports Festival gi ngasi Imphal gi Mapal Kangi Jibungda Sanakiba Football Masana gi ngasi Sanakiba Ahanba Mesta DSA Bisnupurna DFA Thawalbu Gol Ama Sinoda Maithiba Pikre DSA Bisnupur gi Mai Papugi Goladu W Mahesalna Merski Humphum de Suba Minita Sankibani Ani Suba Merski Sanakibada Imphal East District Football Association na Imphal West District Football Association bu Gol Ani Sinoda Maithiba Pikre Imphal East District Football Association gi Mai Papugi Gol Singadu S Bisorjit Amadi MD Sharif Khan na Merski Nipunitoi Suba Amadi Yankai Mari Suba Minita Sankibani Hayeng Ahanba Mesta DFA Thawal Amadi Imphal East District Football Association ga sanagani ani suba mesta AMSB amadi SUK ga sanagani Sports Festival asige saruk ama oina kaisam thongi khabam lakpa mantopta pangthokiba kang masanada NBKA Nambol Kangkhutna High School Kangkhutpu Panjil Kuntrom doi taranipal da maithiba pikhi amaromda Gopal Dem Mantop High School da pangthokiba mesta High School na Sagol Banbu Panjil Taramari Tarada Maithiba Pikhi Hayeng KKCO Amadi IWKK ga sanagani ani suba mesta CRC Amadi Teka ga sanagani ani suba Kangleipak Kabaddi Trophy gi ngasi sanakiba ahanba mesta YSC Naurem Chaprongna LCMDO Lilongbu point Kuntrom de Kulumdoida Maithiba Pikhi ani suba mesta YSC na YPA bu point Kuntramanga Kunda Amadi ahum suba Merski sanakibada ALUC na SYDO bu Panjil Kuntramatoi Kumarida Maithiba Pikre Marisuba Kangleipak Seibi Yangdamnabagi Sub-Junior Boys gi KG Kundagi Komanga Phawgi Pangthokibada Mehulski Devjitna Ahanba Liglamgi S Kaingambana Anisuba Amadi Liglamgi TH Dinesna Ahumsuba Taki Amaromda Ahanba Kangleipak Thangta Championship KG Nipumanga Makhagi Nupamasagi Pangthokibada Bahulasi gi A Herojina Ahanba Anjika gi CIS Jaswana Anisuba Amadi Misita gi S Tarunna Ahumsuba Taki KG Nipumatoi Makhagi Pangthokibada Kalasan Public School gi I Mahesna Ahanba Mayang Imphal gi N Sitanna Anisuba Amadi Ice LTA gi Ice Mangal Laibana Ahumsuba Taki Sahi KG Nipumanga Makhagi Pangthokibada Ice LTA gi Y Umakantana Ahanba KMTA gi KS Arunna Anisuba Amadi CCK gi CS Rohitna Ahumsuba Takre Manipur Cricket Association Sinduna Luang Sangmam gi Luang Popa Cricket Stadium da team tara humdoina group ani thokna khaidok tuna tha sigi tang mapal digi chathariba ahum suba MCA
W Pralhada amadi W Ramananda Elite Cricket Tournament ki ngasi sanakhiba match ta Traukwa Kaithelna PTRC Parsoi Part 4 bu wicket tarada maithiba pikre. PTRC Parsoi na toss ngamduna ahanba innings ki batting tawbada over taramapal ga ball anida wicket loina turaga run nifu manga khak lokhi. Masigi pakhumda Traukwa Kaithelna over taruka ball manga da wicket amata tudana apiba target adu yauduna match asi mai pakhibani. Ngasi sanakhiba match asida Traukwa Kaitengi Sanaroi Thomas na wicket manga lugduna man of the match takre. Hayeng match leroy. Volleyball. Ahum suba state level cash prize men's open inter village volleyball tournament ki mapu NYBA nauremna oikre. YBA ngairangbam na sinduna association asigi volleyball ground team tarana group ani thongna khairokuna tha asigi tang tara tarete ki sathariba ahum suba state level cash prize men's open inter village volleyball tournament ki ngasi sanakhiba aroiba match ta NYBA nauremna BSA moidang popu set ahum sino kuntaruk kunmari kumanga tara tred amadi kumanga tara manga da maithi biduna tournament asigi mapu oikhibini. Satharakhiba tournament asigi best blocker gi mana BSA moidang poki sanroi KIC yaifabana takre. Best player gi manana NYBA naurim gi sanroi N tombana takhi. Best setter gi manasu NYBA naurim gi sanroi N Budasandana taki. Best discipline team na YBA ngairangbam na takre. Winner oiraba team NYBA naurimda lupa lising taramanga amadi runners up taraba team BSA moidang pokta lupa lising tara thorumapu singna khusinakhi. Awang Kuno football. Awang Kuno Youth Development Association na sinduna association asigi ground team kunmari na group nipal thokna khairutuna tha asigi tang tara nipal dike sathariba state 11-7 aside village open football tournament ki ngasi sanakhiba match ta football club pukrambamna PFA pasoibu goal tara sinoda maithiba pikre. Anisuba match ki sanagadaba team NARC Nambol Naurem Laktabadigi PDA Pasoina walk over Loki. Ahum Super Match Sanagadaba team WSC Langjing Laktabadigi Luked Football Club na walk over Lokre. Thakatsari boyai hauzik ngasigi oiba ay ngasagi pau amuk pangbigani. ICAR Lampel Partagi Pangba Pauda Ngasigi Kwaidagi Sakiba degree Celsius Kuntaruk Dasmik Ama Kwaidagi Ingba degree Celsius Taramatoi Dasmik Ama Nungshita Yauba Ising Manil Gisang Ayukta Sada Marpunifal Nungtilda Sada Yakai Mari Oiki Ngasigi nong chukibagi sang ani dasmik nipal millimeter oiki. Aroibida maroiba pau amuk state asida paikhaliba project singi matangda Prime Minister Narendra Modi ga Chief Secretary Ona Bekisor ga ngasi video conference ki kuthangda wari sanakre. Congress ki MLA khara BJP da punna changlakadawre haba wafam yumpham yaudabani kana kana no maming piu haina Sagolban Kendra gi MLA RK Imona phongdokre. Amadi yausang kumai ngasidagi hokre lekai lekai da yausang sports pangthoknana ba kangla dagi mai longnakre. Ngasigi oinadi ISTV na pizaba Manipuri pau matang asida loisinjari miyang tabiriba pumna makpu amukana khurumjari.